Ministry of Tribal Affairs na Northeastern Region gi Scheduled Tribes singda kanaba pinabagi damak hawdokraba Marketing and Logistic Development for Promotion of Tribal Products from Northeastern Region haibasimak state asida so hawdoknaba Union Tribal Affairs Minister Arjun Munda da numit ninigi khongchatta ngasi Imphal da thunglakhre mahakna scheme asi hawjik ngai hakki matung haibadi nungthil pung ahum tarakpada Imphal gi MSFTS Auditorium da pangthokpa thoram ama da hawdokani thoram asi da Chief Minister N Biren amasung mari Lainaba Laingaki Makok Thongba official sing so saruk yagani. Scheme asimak tribal artisan sing hingnabagi lambi hena mapangal kanhananaba paikhatpa scheme amani. Scheme asi Manipur khakta natana awang nongpok state khuding makta legini. Ngasi dagi hauna tongan ba district sing da scheme asi ki makhada humfu nipan rak soba tribal artisan mela so pangthokpa hauragani.